Hello mayam punamuk channel asigi Michael digi amuka hanna taramna okchari maruk mayam na koi ki punsida amukta thoktriba tatriba thodok ama thoklaglabadi natroga wall asida leiriba mi khudingmak TV remote ki power button nambada TV mutkibagum anaba amana loina sikiba tarabadi maduda nang nathan khakta leihoba ngamgadra adongi pakhumna yes oiba taragadi film asi soidana yengbiyo Phil Miller kauba nupa amana wall asida mathanta karamna leirakki haibadu yengminarasi Film asigi maming The Last Man on the Earth episode 1 ni film asigi ahanba episode 1 release tawkhibana 1st March 2015 da tawki aduga film asi puthokibana Chris Lorden na puthokhi film asigi apunba episode 67 lei haidi film asigi main character asi Will Ford na oiri Phil Miller gi saktam lauduna film asigi production company na world gi oina khwaidagi maming leiraba 20th Century Fox na oiri masina takbadi film asi araiba natre haibasi khangba ngamle akupa maru oiba details sing the description da hapsarage mayamgi matam manghandana explanation asibu haunaba tawjarage film asigi ahanba sinda nupa ama uhalli nupa asigi maming Phil Miller kawi nupa asi prithvi asida mathan khaktamak hingduna leihoriba nupani virus amana maram oiraga mi loinamak sikhrabani nupa asina bus amada mic speaker haptuna lauraga mafam khuding chatuna virus adudagi hinghoba mi leiribra haina thiki adubu mi amata hingduna leiba thengna khide nupa asina map ama paiduna mana chatpa mafam khuding cross mark tawki map adu loinamak cross mark tawba makai chatki adubu mi amata thengna khide aduga mana maru oiba signboard khanduna station hairiba lam asida mi hingli haibasi mafam khudingi thaduna Thanami mana chalu ba mafam khuding atangba potchai amadi phajaraba ayekpa laising puduna lakhi nupa asina koina chaluraba ki tungda takshan da halakle mafam aduda leiba phajaraba chawraba yum amada changsanduna magi mayum oikhi nupa asina purakhiba potchai pumnamak yum aduda pusinki Fajaraba picture sing aduna phaklang da thetki aduga magi family sing busu ningsingduna leirami asumna numidang matam yausilakle numidagi matam aduda filna isorda magi damakta nupi ama khak pibiu haina ni jarami mathangi nongalakpada Phil Miller khongrau masa ama setuna supermarket ama da chana thaknaba holami Phil Miller na khanki wall sida ai ithan khaktani hingliba phi setpagi mathau kari tarige haina supermarket aduda pochai kaya ama su thugairami mapu leibasuna te haina aduga Phil Miller na supermarket aduda changbadasu thong hanglaga phajana changlamde glass na wall oiriba mafam aduda pistol na kaptuna thugairaga changlibani Phil Miller normal person amagi matau oidre mathantani maning makha tamna chaning bacha lawning ba law torami supermarket adugi manung dagi atangba yu amadi adult movie gi diksing purami matam khara asida Phil Miller mioi bagi lamcha sajat wangang changang loinama kausilakle mathanta leibani na haibasi kaunaba lambi da thoraktuna atang ba potchai sing adu sanapot amagumna sanaduna thugairami lairamba kar makhaisu amaga thengjin handuna thugairaga sanarami asumna kanasu yaudraba punsi ama oibana angaubugi matau amagum lenki Phil Miller numidangi matam oisilakle numit asisu magi mapok numit oirami kanasu leitrabanina masagi mapok numit adugi celebration wish pumnamak masana masada tauba tarami numit asida magi haukraba matamda family singa birthday pangthokhiba sing ningsingduna yam nungai jaramde mathanta leiribasi koknaba numidang khuding isorda nupi amata pibiu haina kanna nijarami asumna mathanta lenduna thamanga haukhre thamanga haukrabagi tungda magi mayum ase amot akai hundokpham adugumna amot pacha khithakibagi aremba paiduna leirami masibu sengdoknaba mateng pangbinaba kanasu leitrabanina laifam da charamba thaklamba yugi bottle plastic loina langthoktuna leirami amot akai mayam na satpham phau leiraktre masi mayam se sengdokpagi kanaba leitri khanjakhi asumna mapanda thoraktuna irujanaba pul amada using adubu loina haijinduna masa adu tingki aduga pipe ama thadaduna amuksu thakli angang masa amagumna matang asida yengbiriba mayam isada thoklabadi haibagi wakhal phawibra mayamgi thamoida kari phawibage haibadu comment thambiramu Pare wari asi makha tarasi Phil Miller magi swimming pool adusu toilet onthokre aduga bol kaya amasu marker na yaksinduna magi marup sanakhi wari kaya su sajaki magi marup nikhanduna
asumna numit khudingi mathanta hingnaba honabada awaba kaya mayoknari film Miller gi wakhal pukning phathaba ngamlaktre fi yonba dukan da thamba nupi gi statue adu munna munna yengjarami aduga sex tawningba phawrami asaba nupi adugi manakta sangchinduna mamit uisallaga bit laina kiss tawjarami tanja asida asaba nupi adugi makhut adu kelaklami film Miller nupi adugi makhut kelakpa aduda magi thamoi kairami mathangi ayukta film Miller sirage haina chapchana leple aduga magi maruk bol singdu loina puthoktunna thamlaga ai asi hingbagi kanadre ai maithire nakhoina mi oiramdabanina nakhoi bu thadoktuna chatlage hairami wahai asi haiba loibaga film Miller car amada kakhatuna achauba nungjau amada thomjinnaba kanna thauраklami nungjau adu yoromdai mikupta mafam amadagi maikhu wangna kaba urai khudak adu da car adu break phaduna lephanki film Miller gi wakhanda khanki maikhu karak libasi mi lai haibagi khudam ni haina film Miller sibagi wakhal adu thadoktuna maikhu karak liba mafam adu tana chatki mafam adu yoroklabada mi laibagi khudam pandam lairammi misak adu nupi oirambai yai haina khanki asumna koina yenglakpada thauri amada nupi gi phi yanba urami phi sing adu gi marakta bra amasu yanba yarami masi ubada film Miller haraubana loikre nomit khuding aina isorda nupi ama ni khibadu isorna thabirakle haina harau jakhi khudak aduda sangchinduna bra adu lautharaga yam nungsina manam namjaki adudagi film Miller bra gi nungsiraba manam aduna wanthaki ngaihak gyan mangluraga film Miller phajakhraba tagat tagat laubi nupi amagi tampakta mon khangduna leirami nupi asina nofet ka tauradna film Miller da case taubirami film Miller su mana sex tawningba phaurak libasi kuirabani ngasi di phangba haurani khanbada mamit kadu isaladana yam harauna chupcharami film Miller na mamit pangthorakpada magi thabakta nupi amana namduna leirami nupi asi ahan oirap taure film Miller dagi sahi khara halli nupi asina film Miller ningsa thingla male haiduna thabak namlam libani film Miller na kiss tauna khiba masak phajabidu film Miller gi mamangda oiramle film Miller bit tekna nupi adubu handokhinaba hairaduna maso haugalakle aduga film Miller na masak phajabi nupi adu kadaino haina hamlami haujik film Miller ga thengnariba nupi asigi maming Caron koromi Caron na film Miller ge paukhum pibagi mahutta khangrau masa aduda yenglammi maramdi film Miller na nungaiman khibana nanthokhiba khanghaudra male khangrau masa adu pumcho chotlami Caron gi miteng aduda film Miller na aina chipana te isingna chotkhibani hairammi aduga Caron gi manakta naksanki Caron na di chotlibasi karina no haidu khangbanina mangonda jagoi sarak taure haina pistol ama puthokuna sangchilaktanaba haina aim tawduna leirammi film Miller su pistol adu ubada kiman khibana mane aina ne khangba ngamdadana nanthokibane haina yajarami aduda Caron amadi film Miller makhut sokna duna introduce tawnaki film Miller na matau karamna nang mafam asida laklibano haina hangki Caron na signboard ta tection da mi hingli haina thabadu ubada lakhibani hairami film Miller na matam chuppada isorda nupi amata pibiu haina nijakhibani adubu thengnariba nupi asidi magi apambu oiramde nupi asi ubada feeling karakadra haibabu magi lafoi adu sum khui thaki film Miller bit yam leitana wari sanarami ngaihak wari sanarbagi tungda Caron na mayum yenge haiduna gari thauduna lakminare film Miller na gari thorokpa aduda Caron na hairami karigino nangna traffic ki signal gi rule thugairi si haina hanglami film Miller na amuk khumlai haujik karibu kana ribage traffic rule illaga aikhoini natana kanasu leibasu natte haina khumlami adudagi film Miller na Caron gi thawai nungaina bani haiduna traffic mapa yaubaga khamlami left natraga right thaubudasu signal pirammi asumna makhoi ani film Miller gi yum yaurakle yum manung changsen done yengbada Caron hainadaba forami yum adugi lairiba fibam adu ubada aduga Caron na amuk hairaklami nangna migi yumdagi atangba painting poster huraliba haina hairami film Miller Caron gi mawng matau aduda hainadaba sauningba phawrammi Caron na makha tare asida leiriba dix mayam asi karino haina film Miller na su sengna hairami dix sing asi adult movie ngaktani aina karigumba matamda pothabagi hehek yengbagi ni haina khumlammi asumna ngahak leirabagi matung film Miller na Caron bu ngasai thengna khiba mafam aduda amuk thinbirami asumna numit asi haukhre mathangi nongalakpada film Miller na phamungdagi hagulakpada Caron laktuna amot akai sengdoktuna leirammi film Miller ngakladuna Caron da hairami nangna sengdoke hairabasu aingonda hana haifam thoktra wahi asitabada Caron amot akai sing adu hallaga loina chai thoklami film Miller na su ngaikho haina khamlami
Phil Miller na pamlibana ama Keron na ohaningebana ama makhoi ani wakhal chanadre adudagi makhoi ani supermarket ta chalami matam asida su Keron na gari park tawba adu niyom chumna taw hairami Phil Miller na saubana mai haure aina gari si paina khangera chumna khangera masida kari khenari kanamata leiba sunataba hairaga gari adu supermarket adugi mixel da thugaiduna thawjilami makhoi ani wakhal manaraktre asumna numidangi matam orakpada Phil Miller magi maruk bol singda Keron gi phattaba wari lirami mathangi nongalakpada Keron Phil Miller ga thangnaba yumda lainaba haiduna magi pochai sing adu puduna laklami Phil Miller na madu ubada chansil laga Keron bu laitana ba thinglami adu bu Keron magi wata bagi muhutta pochai sing adu thangtharami Phil Miller na upai lerektrabada seliba khongrau masa adu chingthaduna magi khulai adu so tarami Keron sinupini na ikai duna satkinaba haina adu bu Keron ikai bagi muhutta magi khulai adu da munna yengduna haiphet non tharaga hai nungai ribra haina wari sajilami matau asida Phil Miller na oina ikai duna khongrau masa adu chingkhatkhi Keron na hairak lami hauzik wal sida laihori base aikhoi ani khaktani isorna aikhoi ni bu Prithvi asibu haudokna ba thamlamba oirangani hairami Phil Miller na amuk khumlakhi Prithvi asida nangna tabanupi atopa amata isorna piraktrabadi ai nangonda sex suktau tauroi asi hairam laga Phil Miller magi iru jafam pulda toilet tarami tanja asida Phil Miller na Keron da ising kita piraknaba mateng nirami Keron na mateng pangbagi mahutta tomato fresh ama puthoraktuna mamang da charami Phil Miller na yamna sorami Keron gi tomato thaphamda numidang lona changduna loina sathoklami mathangi nongalakpada Keron na Phil Miller gi manakta laktuna nang ai gi khamen chathok pra haina hanglami Phil Miller na ai khangde cha de haina khumlami Keron na mamai amasung makoida khamen cha khibagi macet pakpadu lauthokladuna si nang cha de hai taine hanglami aduga mamai adu bu taithok pikhi asumna numit asisu haukre mathangi numitta Keron na Phil Miller na tawkhiba iru jafam pul aduda toilet semduna toilet tawrami aduga Phil Miller na lakpa ubuda hairami nangna haiba chumi isorna aikhoi ani bu Prithvi asi haudokna ba tharakhibani adubu aikhoi na haujik phawba mafam asida ising ama phawba yauna pusinba ngamdri kaisu kana banateda haina hairami Phil Miller na magi thamoida karigumba khara di fawraklami Keron gi wafam adu masu yaningami aduga achauba sahara amada chatuna ising gi pipe ama semduna makhoi ani gi laifam yawraknaba semlami ising aduna mayum yawraklabada Phil Miller gi thamoi yam harau jarami numidangi matam amuk yawrakpada Phil Miller amadi Keron dinner tawminarami Keron na hairaklami nangna nangi khongrau masa lauthoklaga aingonda nangi khulai uhan khibadu hairaga makhoi ani nokminarami aduga Keron na makha tari haujikti ai nanga sex tawrage haina khalle maramdi isorna aikhoi ani na isa semlaga mathang semnaba thamlamlibanina hairami Phil Miller na su sex tawba adu yarami haraurami aduga Keron na makha taraklami aidi luhongtring da sex tawbadi ngamloi hairaklami Phil Miller na makha tari masida kari kaige aikhoi ni khaktani kanasu yengadaba leite luhonglasu luhongdrasu kari bukhenarigi hairami Keron na amuk makha tari aina luhongdana isa pokpa yamna kijai isorna saugani hairaklami khudak aduda Phil Miller na nang aiga luhonglasi punna hingminarasi haina khu kunthaduna propose tawrami Keron su propose adu yaduna harau jarami matang asida ahanbe episode loisankre mayamna wari asibu makha tana taba pamlabadi comment tawbiramu ngasigi oinadi kainarasi thank you all mayam